मियोइबना महौसा लाइरेंबीदा सिंगनरबदि मांगजब नतना अतोपा अमा लेते हाइबसी अखोई खुदिंगमकना खंगबा मथौ ताई हाइना डीएम यूनिवर्सिटी की हानगी वाइस चांसलर प्रोफेसर नोमाइटेम राजमोहन ना फोंदोखरे वाफम असी डायरेक्टोरेट ऑफ एनवायरनमेंट एंड क्लाइमेट चेंज ना सिदुना पोरोंपाता लेबा डायरेक्टोरेट असिगी ऑफिस दा पांगथोखिबा वर्ल्ड एनवायरनमेंट डे की थौरमदा मागना फोंदोखिबने चाही असिगी ओइना लैंड रेस्टोरेशन डिसर्टिफिकेशन एंड ड्राउट रेजिलियंस हाइबा थीमदा पांगथोखिबा मालेमगी महौसागी नुमित की थौरमगा मरी लैनना प्रोफेसर नोमाइटेम राजमोहन हाई महौसागी फिबम मालेम इमा नुंसिनबा अमदि मालेम इमा ngak senduna thamnabagi wakhalon mipum khudingmakta leihanaba यूनाइटेड नेशंस ना कुमजा लिसिंग अमगा चमापन हुंपुतरा निथोय गी जुन मंगादगी हौदुना नुमित असिबु मालेम की महौसागी नुमित हाइना पांगथोक्तुना लाकपने थौरम असि मपुंग ओइबा थौरम असि चाही चाही गे लेबाक अमना होस्ट ओइदुना पांगथोक्तुना लाकले हंदक चाही ओइना सऊदी अरेबिया ना होस्ट ओइदुना पांगथोक्ले हंदक चाही की महौसागी नुमित के थीम असे मतम असिगे यामना चानबा अमने ngasi miyoibana lainaba lam laisilaktaba umang wamang kokthorokpana chingba asina mahosagi phibam da pirakliba akaiba singasi aikhoina kupna nainaba changi mamangda matik chaba policy program kaya leitaba maramna status sigi pat sing MAPHAM singda institution kaya thamkidaba nate pat singasi aikhoina kannaba honaba mathau tai science and technology na kham thengna chawkhatba matam ama oirabasu aikhoigi ipaipu singda leiramba mahosa kanbagi lawsing adu aikhoina ngasigi kudung induna chatpa mathau tai iramdam asida leiriba inat khulaba biodiversity asi aikoina ngaktuna thamduna hena yaifaba lamdam ama ohensi leikangla oiraba Israel na maramdamgi mahosagi phibam kanduna chawkhatpa lamdam ama oiba ngamlaga aikoigi mahosagi phibam kanduna malemda aikoigi phida ama thamba karigi ngamloi expert singna puthokliba research sing gi output sing amade policy maker ki marakta leiriba ahoba asi leihandana ba honaba changi मालम इमा असी कंसी हाइरगदे ख्वाइदगी मरु ओइरिबा से ngamliba makhai u chara thaba amade u yanthattaba sini u amade maru oiba aikhoina kupna khangba changi u amana miyoiba khunai da piriba ecological value asi asuki matik magun lei masi aikhoina khangba mathau tai masigi wakalon sing asi haugalakliba naha singda piklingaidagi hona lehan batangai fade masi khanghanaba school college singda symposium awareness program amadi tongan ba thoram pangthokpa changi angang singda experiment knowledge leihanba maru oi India gi anoba national education policy NEP 2020 asida asigumba wakalon asi kaya yauri ngasi pangthokliba thoram asiga mari leinana pangthokliba panel discussion asi matam asiga yamna chanaba amani aikoi pumna mangna mahusagi khal ngaktuna asangbana thalaba malem ama ohenbada achoba thodang lominasi hainaso mahangna makha taki challenge am newi lakdo singasi plan thokisi na wi lakdo ba agriculture sector da so challenge ma lakdo hey drop to e so challenge ma lakdo natra ana Florida da sea level wa thole ba de ki hani wa thole de ko lower level na than ba pami ma yam ko thawa ya higher level na altitude da thaga do ni na agriculture sector da so challenge ma Florida ko hu ji thine mari ki summer to ki ba building ya summer to ki ba hotel ya summer to ki tourism spot or ya so ta le Sikumba, mungkin bisa cienci, nanti tsunami itu kita mau tenggelam ba, akan ba, cyclone itu terus boleh lumayan cienci, climate change itu sudah mudi ni mah, environment itu yang mungkin tenggelam. Thawramaduga mari leidana Directorate of Environment and Climate Change ki Director Dr. Brajakumar na hai kunayama da thokliba social issue sing asi wari watai tawduna wakhal taminarba matungda warisin purakpa yai adubu aikhoina mahausa lairembida singnarabadi aikhoida mangjaba phangba natana atopa warisin amata leiroi masi khangna aikhoina mahausa gi khal kaihandana malem ima kannaba honaba tangai fadei handak chahigi malem gi mahausa gi numet ke thimasida yauriba wahi manga si achamba wahi nate matam asige yamna chanaba wahi singni malem asin natana atopa mafam singda miyoiba leiba ngamde haiba khangna miyoibana mahosagi phibamda piriba akaiba singase nungnangningai oiba mani ngasi miyoibana umang wamang Khokthoktuna mi leiba yadaba Leikangla sing ohelakliba si yamna kiningai gi masakni ngasi status sida umang kaya Khokthoktuna popi Thabagi Thabak Chatthariba Asina mafam singadu tungda Leikangla OIRAKPAGI phibamda puraklei masi afaba khudam nate malem gi oina su hauze malem gi mafam sing mi leiba yadaba Leikangla oirakli
haibagi report leiri pasina vegetation da chaipu piraktuna chinjak da achauba safu ama pirakani haina expert singna fongdokli asigumba pibam sing asi leibana ngasi de mipum khudingmak mahosagi khal ngaknaba wakhalon leiba mathau tai marag asida directorate asina haurakliba mahairui singda mahosagi pibam ngak senaba wakhalon yakai hanaba green education program paikhatpa hokre haina makna makha taki अखोई लेबा मणिपुरी फॉरेस्ट ना मांगथरी ने यम लॉन्गरे सी फॉरेस्ट मांग कांदा अखोई हम एग्रीकल्चर स्लॉप लैंड एग्रीकल्चर या तो जरा से जाक मुझे कोई ऑफ कोर्स को स्टैटिस्टिकल वैल्यू साइंटिफिक वैल्यू लेटीनस को ले दिन होई तो के हाई भी है तो मुझे अपन पूर्व विजुअलाइज को पर मने सी इंपैक्ट आ हजी मैं आनंदी पनमदा नुगाई के हने टॉपिक कल्टीवेशन तो में जगह से कंपल्सरी डिजार्टेशन करने में मोर देन लैंड यूज सुना यार तो वो अपना अमोना सुने ना हम से तारा कंसर्न को जगह में अगर सुन जगह क्या याम लगे लेकिन पान कमला कांदा मधु जगह डिजार्टेशन को हाई कर सुना लेकिन डिजार्टेशन में हमसे कांदा एक कोई दा खेलने तो लेना कोई दा लाते उसी वेजिटेशन प्रोडक्शन अति मधु हिंदनी हाई कर 9.2% हिंदनी हाई कोई प्रेडिक्शन ले रहे 2030 ngasigi thoram aduga mari leinana role of college in green education program and climate action in Manipur haibigiramda panel discussion amasu pangthoki AIR Imphal gi hanagi assistant director of program Ingudam Azauna moderator oiduna pangthokiba panel discussion aduda Waiko Mani Girls College Thobal gi principal Professor Hanjabam Manuranjan Manipur University gi Department of Zoology gi Professor N Mohilal Maitei Nambo Sanoi College के Assistant Professor Dr. Irungbam Jamuna Amadi DM University के DM College of Science के Assistant Professor Dr. Ligma Bam Sanjoy Maitei na panelist oina saruyaki